Moreh Assam Rifles Leiba Yaroi Haiduna Kuki Nupisingna Tankhre. Moreh Assam Rifles Leiba Yaroi Haina Moreh Leiba Kuki Nupisingna Assam Rifles personnel sing tanbagi social media da viral ama oirakle. Social media da thadorokpa video asida Assam Rifles personnel singbu masa paiduna inbagi saktam yaure. Surachanpurdagi yamlaba khulai phagatkre. Security force na chingnaningai oiba chingamadi tamge tongan ba mafamsingda thiba humba chathabagi saruk ama oina. Haukiba chaisat kunmapanda Surachanpur district tagi nongmai amadi pokhaiba yaba polam kaya phagatkre. Police tagi fangba pau matungin phagalaba polam sing adude magazine yauba 9mm pistol ama, magazine yauba 303 rifle ama, magazine improvised 5.5mm rifle ama, 12 bore gun ama, improvised mortar pumpi ama, anti-riot ammunition oidiba tear smoke cell ane, tear gas grenade ama, 38mm gi card ane, 9mm CMJ magazine ani amade, jungle pier amane. Police ki pawasina makha taraduna National Highway 37 amade to the maruoiba polam sing pusilakpa gari mathang sinna chaniga marfudra mapan amasung chamaga marfudra humdoi changlakre haire.